Hello mayam, si mafam se Akashi Ganga haiga khangnaba mafamduni mayam su si mafam se yengo se na aina poraini yengbiu ko mayam si mafam sina khongum thampham oira male changasi si gate da manungda waterfall ama lai haibagi sum lakpanida koirakpanida khoisu sina mandir mogi Akashi Ganga du mandir oira male view si yengbiu matangda chattaba kanguna laga khangnaba ai video se yengagadi khangdoine kari kari lege kari lei haibado khangnaba sum namjarake aisu ahamane si mafam sida laise yam jawe mogi mafam se uwa su yam hawe yam inge chik chik kalawa male dai da adumai su tawe phazai mafam se view kari si manung sa kari raizana dito khangde aisu sanguda bina isu khangde adu waterfall di somna chatlaga lai haeba adu na waterfall tamna la ini aisu waterfall se yengora si nungga su mayam tai moi se nungjau ko siam lai tu ga tau ye chatpada yuni mayam singse handakti yam habadi aina laiba matamsiga harwadi isingse yamna tadabdo adudo oi hanadi mayam taba male phajayen hai aduna Akashi Ganga haiga khangnarini haina mafam se lo tholini si mafam si yone mayam to si wang mastadi chatpa yadre moigi se sima wang mastadi di henjan biranu chatpiranu hairi chatpa taragadi chonga fine mi amawamda aduna chatpiganu ko haibadi soingam tawragadi kanagi risk koini isai mangjabani dana aduna yengone ai video se chingjala ini ising se yam phajadro mathakta gi tara ise ai akoiba se sum yenghalake yengbiu Zabra Sina mogi buzari kari kara laifam oira male si mathak ching dei henjal ngano hairiba mogi se somdana mogi Akashi Ganga tu gine pak macha oira male sina pak yong su lei tawisi wachabu puraga su tu chaba ya boy male si mafamje yong je mayang kangari he kahin chadra bazala natraga na apik pa yong oi jala manak naksan badi ki jaye khala adi view uwa me amsi oni chaba ya badi amate haudi kari uno hori mayam sibo sabada ngauzabe type dais habidi sum hekning dana ko hazai dana ko uwa da smaina horambada esimadi hawi simadi ke nota hoyi ka habada memory oina naba ta ka khalusi sina moy edom chikari no di khangde dobu chaba thakpa adom mi myam tiffin poroga chaba khotpadi dum jaba jane yonga sione pra lemina bineba mi mapoka su mullaga su chaba ngame haiba yong ne ning thong singari tikandi yong no phone paira matam sida du tare phone su mullini ni khangabra si yong sina amu tap launa mu lau bagi ne phangawa ni nabi do ai adubu de ulaktre nang haudre ba noi ni yang han gen tawada thakat linge pakhat linge da san ngasi ne dum laaga dum sadik cha lakne wa maise ma somda mutholaga na jubingi statue ma leirami mafam khudimakta jubingi statue ngata ni Assam dadi yam phajai mayam ubra glass ki arang bana karisu amata udraba male
ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯁꯣꯝ ꯆꯠꯂꯒꯅ sina picnic spot haitare si mafam sina lampakse yam chawe moi lampakse season matam daga di chanda bazan kodi season matam da lakta bagi dum hang bai wane ba hona kanda park macha mas lari angang ge dum sana ba khotpa dum yani pungang pura aga su moi gi park si di ticket lawe angang gi lupa tara ra kainom lawe na hayo yam leiba haidi yam leiba budi natte ba du taragosu dum khara ngang na nungai na ba enjoy tawna ba dum sembi jane phai sumaina angang gi su khara sembi ga dan ahan nga ta gi natta ba da mafam khuding da dudi angang su dum purak ning ba phawi da na ko phajai mafam ji Guwahati dagi na Sibaw lakba sa kilometer chamaga yang kay taruk atumay na oirangani 160 budi phada ba chawdro chawdo lampak se chawai ko phajai ko nungai edi senan lautho chatlini edi napi marak sida khunda ngai do gi bit to phajai hingbiu mayam sulang piu akhang ba mi ga la adine sina sini sidona sine rami wari ga do khanga da ba loga khang ba mi ga jamina ba natra ba ni na isu khang dre aina khang ba khara uri ba khara duni